Sakti mihobudagi chongkhibani o Ibobi Laibak asigi Prime Minister oiramba Rajiv Gandhi gi humputaruk suba mapok kumon thorom ngarang BT rote leba Congress pavan da pangthokpada Congress tagi chongthokhiba sing Sakti dabu mihobudagi chongkhibani haina saikhre Manipur Pradesh Congress Committee na sinduna pangthokhiba thorom aduda CLP leader o Ibobi MPCC gi President Moirangthem Okendro amadi CWC gi member gai khangam na mathangchina Chief Guest President amadi Guest of Honor oikhi Loinana party asigi ex MLA ex MP amadi party asigi karmi khudimak na saruk yaduna leikhidrabagi photo da leisu katuna igai khumnaba utki Chief Guest ki warol pireduna Ibobi na hai sahi manga gi thauda pangthok luna ba miyam na khangjalakpa mihutsing miyam gi ayaba yaudana masagi khudong chaba khara phangnaba chongthok chongchin tawribasi democracy gi principle yaudaba mihutni hainingi Mathongna leina chongthoke hairabadi election hek kabaga chongthok hoba kari kai haina hangladuna sahi ahum hena Congress tagi kana balawram laga BJP da chongkhibasi power mihobani haina marhal shiki MPCC gi President Moirangthem Okendro na hai yamana ha oina sahi nipu khak hinglamlabasu leibak asigi singthabagi loiba nairroidaba thabak kaya ama Prime Minister Rajiv Gandhi na tawbirami Indian politics ta singthabata natana foreign policy gi lamdasu malem na singthanaribani Congress Party si hingat hanaba amadi leibak si chawkhat hanaba honabada mangjin tharamba kayabu aikhoina ngasi su ningsingduna leiri miyamgi khanba asanba miyeng uba ngamba athoiba mi sing asi sahi sangna hingande hairaduna ten khraba punsi kharada makhoigi thaudang sing yami hainasu party president na singthaki oirakliba political situation asigi matangda paladuna masak nairaba luchingba kayagi kathokpa amadi phidam adu pamjaduna yamana ha oina politics ki lamsida sangsilakhibani haina paladuna nena tadraba politics ki phibam asi amukta uraktri haina Okendrona phongdokhi power na hena mikaba singi mafam politics ta leiraroi haiki Fajakraba Indian democracy ki wahang thokasi hena thoina Prime Minister oibiramba Rajiv Gandhi na tarasuba schedule leibak sida chatna halambani adubu paliba BJP lengak asina madugi wahang thok lehendre haina palladuna MLA singna su masagi oijaba khara thadokna ba ko chongbasi democracy bu masak thian bani haiki Laikhidraba Rajiv Gandhi ki wakhalon kayabu ikai khumnaba oina ngasidagi district punamakta tongan ba thauram kayaga loinana seminar na singba pangthoktuna thaksi khasi leinaba amadi ingna sikna hingminana ba honasi haiki aduga amana Congress nungsiba kayam leiri haiba utsi Handak pangthokadoriba assembly segment kharagi by election asida Congress party bu miyamna kaya yamna nungsiribage amadi party asi ka thokpa ngamba wakhar kya leiribage haibasi Congress mukta Bharat haina lauriba BJP gi sasan asina mayek sengna uragani haina MPCC gi president oiriba hanagi minister Okendrona phongdokre Congress bhavan da pangthokiba thoram sida CLP gi lusingba Ibobi CWC gi member gai khangam yauna pangthokpa pawgi mifam amada MPCC gi President M Okendrona Congress worker singbu pukning hanthaba tawdana ba appeal tawduna hai makhoina vote karam ba kendra adugi miyamna makhoigi mihutni haina thagakhiraga ngasina masagi oijaba thiraga chatkhiba asi miyam gi oina laibak thibani seat humpu leiba Manipur Legislative Assembly da BJP gi seat ahum aduga Congress seat tara punna seat tara humdoi hangduna hojik seat nifu taret khaktamak leiribani hangduna leiriba seat tara humdoi gi by election tawna ba sem saribani M Okendrona hai miyam gi mandate khonggaw naraga masagi oijaba thiduna chakhiraba mission miki thi oiraba miyoi sing para tabina ba hona ba matam oire Manipur le Congress party nungsiba miyoi kya leiri haibadu by election asida mayek sengna utlasi hainasu mahakna phongdoki Congress ta leiramba MLA taruk party thadolaga BJP da changkiba makhoigi maraktagi maridi 2017 gi June amadi July thada BJP gi tupi uptuna lengyan yan khrabani ngarang amuk inau nauna Delhi da chatlaga amuk lengyan yan khiba aduna Congress party asibu Manipur miyam gi mangda amadi BJP government asina lanna uhalle hainasu M Okendrona nungai taba phongdoki Manipur da leriba BJP party asidi charter flight horse trading company hairaga miyam na khangnare haina karen naduna M Okendrona hai tumina leijaba Congress party bu sahi asigi June tara tereta government asida yauriba mapung oiba group amana Congress ta changlaga makhoigi pendaba punamak phongdoktuna anauba government ama siamnaba lakhibani Nongan baga charter flight amada pukhraga tawrakliba thabak aduna charter flight horse trading company chalaire haibadu taksare masidagi Manipur miyamna section view amadi charter flight pairaklegadi miyamna kari tawgadage haibasi miyamna khanaba ngangnaba leire haina sumahna phongdoki Manipur gi yama lurba tampham oiraba green zone dagi red zone olabana pandemic oiraba misimina yaurba tanja sida Congress ki ex MLA khara lupa lakh kaya tingna charter flight amada pukhraga makhau pongna tawriba sing Congress party dagi mission oikhraba ngakani
एक्स MLA तरुक पुखरगा मंगा खक BJP की लेंयान फी यानबी खिबा अंगक पुपोई हायरदुना MO केंद्रना हाय लिलोंग केंद्र दगी काखिबा हानगी कांग्रेस MLA अदुदी करी मरमगी लेंयान फी यानबी खिदबनो हायनसु महांगना हंकी जाति तोंगाली चंगबा यादे हायदुना BJP ना ताती ताओइना तौबिरिबरा BJP की जाति बिजाति खाइबा नुंगी ओइबा वाखलोल अदु उथोपनी हायनसु महांगना फोंदोखी एक्स MLA सिंह अदु मखोय मखोय की केंद्र सिंह द पेंडेमिक की चेयरमैन ओइबा ngaktani केंद्र की अवाना तारबा सिंह येंगदबा थादोकलगा अइगी लानाइना हेली अइ गवर्नमेंट पाइबा यावदबा यादे हाइना खलिबा सिंह कांग्रेस वाकर सिंह ना काउरोइदबनी मखोय केंद्र की मियाम ना ngakpiba ngamlaroy hainasु MO केंद्रना हाइकी बाय इलेक्शन तौगदबा केंद्र सिंह द लैरिबा कांग्रेस वाकर सिंह ब्लॉक अमदी डिस्ट्रिक्ट प्रेसिडेंट सिंहना MLA लैत्रबनीना अना आयेक अवाना तारबा सिंहबु सेक्शन येंगसिनबिदुना मतेंग पांगबिनबसु MPCC की प्रेसिडेंट असिना अपील तौखी BJP की नेशनल जनरल सेक्रेटरी राम माधवना कांग्रेस पार्टी ना गवर्नमेंट थुकाइना बहोनै हाइना फोंदोखि वाफम अदु आरानबनी हाइरदुना MO केंद्रना हाइ हंदकसु मियाम की मैंडेट गायरगा मैंडेट अदुबु रेस्पेक्ट तौरिबा कांग्रेस पार्टी दा तौरलिबा चार्ज यानिंगदे नंफु शासन सांगना चप्पा यारोय हाइबा वाफम MO केंद्रना फोंदोखि अदुगा तोप पावमना MLA इमो कांग्रेस तकी तांथोखरे सगोलबन असेंबली कॉन्स्टिट्यूएंसी दगी कारखिबा MLA RK इमो सिंहबु INC इंडियन नेशनल कांग्रेस तगी सही तरुक तांथोखरे MPCC की जनरल सेक्रेटरी हरेश्वर गोस्वामी ना थोखिबा ऑर्डर मकी मतुंगिना MPCC की डिसिप्लिनरी कमिटी की रिकमेंडेशन मतुंगिना RK इमो बु पार्टी तगी तांथोकपनी मसिग लोइना खुदक तगी महाकी INC की प्राइमरी मेंबरशिप सीज तौरे हाइरी पनबयाई जून 18 पांथोखिबा मणिपुर की अमत ngairaba राज्य सभा की मिहुत खनबगी मिखल अदुदा RK इमोना INC की मिरेप ओरिबा टी मंगी बाबू दा वोट पीबगी महुत्ता BJP की मिरेप महारासना जावबा लेसेंबदा वोट पीखिबनी अदुगा अतोप पावमना नीट एग्जाम थागदबा मणिपुर की कैंडिडेट सिंह मणिपुर दा सेंटर पीनबा होनरी करीमता पाखत पीगनु राधेश्याम नेशनल एलिजिबिलिटी कम एंट्रांस टेस्ट नीट सही असिगी ओइना लाखलिबा सेप्टेम्बर की तांग 18 दा पांथोकदोरिबा एग्जाम थागदबा मणिपुर की कैंडिडेट सिंह खुदोंग चानबगी दमक मणिपुर दा सेंटर पीनबा होनरी करीमता पाखत पीगनु हाइना एजुकेशन मिनिस्टर डॉक्टर टीएस राधेश्यामना अपील तौरगली न्यूज सेक्रेटरीट लैबा मिनिस्टर की ऑफिस चेंबर दा पांथोकपा पावगी मिफम अमदा मिनिस्टर ना हाइखी एग्जाम असगी मतंग दा तोंगान तोंगान कैंडिडेट अमदी पेरेंट सिंगना मखोइदा फाउरबा नुंगाइतबा अमदी पाखतलिबा अदुगी मतंग दा व्हाट्सएप टेलीफोन तौरपा कया लई कैंडिडेट अमदी पेरेंट सिंगना ममांग चहीदा CBSE की स्कूल खक्तदा सेंटर पीबदगी कैंडिडेट अयामना चंदबदगी एग्जाम दा अकाइबा थोकदरा हाइना पाखतलिबदुगी मतंगदा अयहाकना नीट की मरी लेनबा अथॉरिटी का टेलीफोन दा पाउ फाउनरे मिनिस्टर ना हाई पाउ फाउनबा अदुदा नीट एग्जाम थागदोरिबा मणिपुर की कैंडिडेट अमता मपानदा सेंटर ताहलोय हाइबगी थाजबा पिरकले CBSE खक्ता नतना मणिपुर दा लेबा लेंगा की स्कूल सिंगदसु सेंटर ताहनबा अई इसामक डायरेक्टर गा खनरगा सिनबा लोइखरे मसिदा नतना लेंगा की प्रोटोकॉल ngakna चटनबसु ngangnare कनागुम्बना खंगनिंगबा लेरबदि अइंगोंदा टेलीफोन तौबिरकलगा हंगबा यागनी एग्जाम असि करिमत्ता चिंगनबा पाखतपा लेबिगनु लेंगाक असि मियामगिनी एग्जाम असि यामना मरुओइबा अमनी मसि टेकता कायदना फजना तौनबा होनगनी एजुकेशन मिनिस्टर अमा ओइना महिरोइ सिंगिदमक अंगंबा थबक तौगनी मखोइगिदमकता आई लेरी हाइना मिनिस्टरना पेरेंट्स अमदी कैंडिडेट सिंगदा थाजबा पिरदुना एग्जाम थागदबा कैंडिडेट सिंगनसु एग्जाम निंगथिना थानबा अपील तौखी अरोबदा पॉपुलर न्यूज रीडर की वीडियो भी यंगबिरिबु खुदिंगमकु थागचरी।